Ngasigi oiba tongan-tonganba page khadagi post collection tawbagi manungda WhatsApp text amakaki matangda iduni thau hairiba page asina thamlakpa wafam khara khak thamjage Zomi youth singna naga support tawbagi matangda Uklf ki chairman SS Haokip na ZRA gi president Thanglenpau Guite da WhatsApp message thaduna Akanba warning Toukhre Kuki singda ising chawba changdi haiba wafam asina ahan boin miyamda khudul tamjage amadi video sibu meng tabiriba punamakpu loktak mapau update skin mekaidagi taramna okchaba loinana ikai kumna butchari WhatsApp text asida hairiba si Youth of Eastern Jongamna 29 April da naga community singbu support tawbagi open notification thokliba asi Kuki amadi Zomi gi marakta misunderstanding ama soidana chawna lakani Kuki site tagi di Zomi gi Youth of Eastern Jongamna thokliba notification asi yamna lali haina lawi Zomi amadi Kuki sing Kuki army gi banner makhada punna thabak tawminari bani yamna thunamak sigumba notification makhatana amuk thoroktanaba ZRA ZRO na warak watembiu makhatana atoppa naga community support tabu yaroi haina Zomi youth sing warak watembiu Kuki amadi Zomi punna thabak tawminasi haina haijari pesa sina thamlakpa note number 1 da Myanmar manungdadi Zomi amadi Kuki punna thabak tawminade Zomi singna military junta site aduga Kuki singna PDF site thabak tawduna amana amada nomai kapnari ani subada Kuki paite Zomi landa naga singna Zomi singi yamna chawna mateng pangkhibani haiba tumba lanbana wafam ama oiraga PS asina phongdokli makhatana PS asimaki post ama kakalokhacharaga thamjige andak chahi gi Manipur gi ising ichau makhatana thokigani hobata ngairi ai khakna haibanatte expert national media singnasu hairabani center na taraina loganu nongkhajik tabada flash blood thokle kangpokpi de Imphal torel khunung oiriba mafam singda u hoba ching leitre nongkhajik tabada kangpokpi da flash blood thokpadagi chen tarakpa chingdagi isingna Imphal Valley da flash blood thokle chingkok thoklaga poppy plantation tawkiba asina water resistance leitre protective forest pumba poppy cultivation na mahut chinkre chingda poppy thabagi lam konaraktabadagi torel khongban sorok mapan pumba poppy thare sakarna una khangna action lokot pangamdabadagi hauzik natural calamity mayoknare nongkhajik tabada ising chawba haiba se chahi ani ahum thangnana chatharakli kumsi chahi gi ising chawba hauba tangairi chahi sida anirak ahumlak ising chawkigani Kuki singna phongna environmental war su tawre important note oina normally torel gi water current velocity ase 45 km per hour chenmani rainy season da water current velocity ase 18 to 20 km per hour chenmani water current na 25 km per hour da chenkhalakpa taragadi torel lerai kaiba hauragani water volume hengalakpa khaki oiragadi water overflow tawgani torel lerai hekta kairoi current gi speed aduna torel lerai kaibani water current speed ase torel mapana madi torel ising leimai da chenbaga torel mayai ising manung da chenba current gi speed ka manade torel mayai gi ising manungda chenba current speed na yamna heli measurement adu torel mayai gi ising manungi water current speed adu count to bigadabani torel pumba river embankment tawba retaining wall khaba ngamloi asokpa jaga sing vulnerable areas sing adu khaktani engineer singna retaining wall khariba se maramaduna water speed hengalakpa taragadi mafam amada kaidragasu atopa river bank asonba jaga singda soidana torel kaigani water current speed regulate tawge hairagadi torel khunungdagi haugadabani water absorber plant sing thagadabani water reservoir macha semlaga ising iput singda water resistance pigadabani haiba wafam sing thamli makha satarakpada news link Imphal haidiba page asina phongdokpagi matung ina ising ichauna ngarang numidangi pung 9 phawbagi manungda yum lising ahunga chahum humpuga manga sokle lekai chamaga ahum sokle misingna lising 18 ga chanipan taraga mathoi sokle sana humpuga mari sikre aduga relief camp na kudraga mathoi hangkre haiba report amakha kajaigai gangmai director relief and disaster management Manipur na khuyekpi dum thadorokpa chirola makhak thamlakli makha satarakpada Manipur district punamakta pamdabu thodok thoktanambugi damak chinga masung tamda puna checkpoint chamaga taramathoi hangduna achat ong sing check tawbagi thabak chathabada mioi nipan wahang pohong tawduna achat ong sing check tawbagi thabak chathakre haina Manipur police control room na thadorokpa chirola man khangalakli makha satarakpada nungthil pause gi chipongama oiriba pokjel degi lakhot charaga thamjiki Pakistan gi spy ring tugaina ba khonabada NI state nipan gi mafam taraga mangada red chathakre the National Investigation Agency NI na Pakistan gi spy ring sing tugaina ba khonabada state nipan gi mafam taraga mangada matam amadata red chathakre hairi NI gi red ching adu Pakistan gi spy case ka mari leinana ikuidana Central Reserve Police Force CRPF jawana ma phaki baga loinana mahaki mathakta chathkiba investigation gi saruk amani hairi red ching adu Pakistan gi intelligence operative singa mari leinaba miyoi singi yum singdani chathkiba red ching adu Delhi Mumbai Haryana
Haryana, Uttar Pradesh, Rajasthan, Chhattisgarh, Assam amasung West Bengal dani haina agency gi pauna phongdokli. NI na satakkiba ratching adu intelligence ki report ki matung inani ratching adu da electronic device sing maru oiba cell chungi document sing amadi che chang kaya marum pagat pagamki pagalaba polam sing adu forensics ki examination tawnabugi damak thamkhre hairi. NI gi ratching adu Pakistan da based tawba terrorist sing na India bu tugaina bu hona riba asi thingnabugi pandam da satakibani amarom da mamang tha mekunda NI na faraba serpep jawan adugi mathakta case ama restart tawduna investigation chattaba haukibani hairiba serpep jawan aduna Pakistan gi spy sing da classify information kaya pithoklambani haiba khangmangamki jawan adu Pakistan intelligence ka 2023 gi hauduna maru oiba sensitive data sing pithok pishin tawba horokibani hairi jawan asi thabaktagi dismiss tawkibaga loinana mahak NI gi custody da hojik lairi mahaki mathakta NI na Bharatiya Nyay Sanhita BNS ki section 61 to 147 amasung 148 amadi Official Secret Act 1923 Section 3 amasung 5 amadi Section 18 of Unlawful Activist Provision Act UAPA Act 1967 panduna terrorist ki thong sing da saruk yai haina charge tawduna NI na mahaki mathakta kupna thijinba haukre hairi makha jatarakpada nungthil paukse ki chipong ama oiriba kanglipa ki mera dagi lakhot charaga thamjige naga sing gi area da border fencing khabagi thabak lepnaba naga student association na kangalagli center langak na free movement regime FMR lokthokhibaga loinana naga sing gi area da border fencing khabagi thabak satarakli ba se lepnaba naga miyam na makhal kya gi hingsa yaudaba khongjang sing changshin ki loinana mari leinaba singda memorandum kaya pisin krabasu lengakna tabiba leitabana border fencing khapigi thabak chatrakpa se lepkadabani haina naga student association manipur gi cherol amana hairakli cherol asina hai tha sigi kunga tarukta pangtokiba ancham gi official singi mifam amada hayengdagi pung nipunipan gi manungda naga gi mafam singda leiriba border fencing khapigi thabak tawriba singi office picketing sing machak mathum sing punamak lauthokhinaba phirep laure hairi cherol asina makata na hai border fencing gi thabak ki mari leinaba naga singi lamda chattaba amadi chatok chasin tawbasu yaroi maram aduna mari leinaba singna naga gi lam singda thamliba machak mathum sing lokthokhigadabani karigumba wapam asi yaraktrabadi maduda tholokpa daite khudima state amadi center langakna pugodabani haina su kangalagli makatana aroi boina manipur gi oiriba phibam asi president rule fail oire takpani haiba jai ramesh ki wapam thamjige center langakna president rule thamjinduna thamliba manipur gi miyam hiram kayada hena awaba mayoknare hojik amuk manipur gi mafam kayada ising ichaw gi awaba mayoknare masi phawba center lengakna manipur da ahen memeng changdana leithokli haina congress ki luchingba jai ramesh na mahaki social media platform X ta phongdorkhre mahana makhata na phongdorokpagi matunginadi hojik manipur da oiriba phibam ase president rule fail oire takpani loinana manipur gi praja sing amuk hen awaba pibani oirakliba phibam asida manipur gi BJP gi MLA singna masa gi shakti sizinadana leiri haina su jai ramesh na mahaki posta phongdorakli haibo phamasi thamjaraga ngasigidi matang sai dolusinjari